Real Voice Channel da adombu amukhana taramna oxinja bagloyana ngasi gi video matek asida thamjari matama gi France ki astrologer nataka future teller Nostradamus asina 2023 ki matangda kari kiningai oba tujungningai oibo wafam tharammi haibase hojik 2023 chang pasida magi wafam asisu naineba kiyana sum nainari madagi khara asum ngasi gi video sida share tawjari Nostradamus ko France ki ming chatpa astrologer asina hairamba wa ka chumkhre bse mayam na thajane madugi manung the World Trade Center kaigani haibase yamna mak chumki Nostradamus na 2023 ki matangda kiningai oiba kari hairame Nostradamus na hai 2023 da New World Order chatnarakani Nostradamus na hairamba wasing compile tawdura thamli madugi book adugi ming The Leap Prophecy Kawi maduda future ki matangda wafam chamapan sairengi mongda slok ki mongda iduna thrami Nostradamus na hairamba wafam khara ki manungda World War 3 gi wasu yawi masi internet te amnamak viral oiri 2023 gi matangda ni wafam se World War 3 oibe yai haiduna hojik Russia Ukraine war kana oiri Laibak ani asina maram oiraga laibak sing matang amana amada tongsin naduna wara se chawkhiduna nuclear season paya na lei haibase war analysis to ribasingna yamna kan hai amaram the Nostradamus na di hairame 2023 da world war oibi yamna kanna plan oinaduna amang ata thoklabi aisin ani shubada America da civil war oigani sini 2023 da America da khatna chainaba civil war mohimasen amaga khatna duna imu naimu taina duna awa bata bi aisini American singi marakta thina ba khatna ba masi makhoi government ge against the public singa yamna sathi ba protest oinrak tuna khutsok na boy bisu ai hojik America da cost of living yamna high oire Ukraine war da makhoi na mateng tattana pangli masi public ki use to bada paisa to war da kharcha to thokpani tongan ba kharcha ni Masi tanatana world power shift oibagi wa maslakli American dollar ki mamal China mati Russia ki economic na madugi mathak thong ki bagi chance lai It means dollar hantapa haibase America down ni madagi Russia China asina chingpana pangal kan bagi phibam amasu urakli Home suba prediction mana 2023 da England da ana winning thau lak kani sini Nostradamus na haidami 2023 ki mangda England ki maharani si ki gani amasung madu chumkhre rani asi siraba tungda magi masan nupa Prince Charles na king oire King Charles ki matangda Nostradamus na hairam ki King Charles na phampuraba tungda unexpectedly mi amana mabu sitta ki lauthaduna ningthau oi ki gani King Charles si ki tawribra natraga mabu akan mana lauthok higadra masi wahangni amasung yeng tare Nostradamus na hairamba shocking prediction amana 2023 da Russia na panba habidi Russia da panba any ning thoisanu angak palaina amana andura mahak 2023 asig manung da sigani hojikti Putin ning thoni power like traba world class politician ni mabu power da down to na ba western countries sing na yam kan hon da banati hojik ti khalu da balaina kaya su lakli madura na dana sido ribra natraga yek na basing na manungda hidak lang thna singba tinsin duna hatto ribra kaino amadi oira ba yai Nostradamus na di Russia gi ningthau any oisanu chahi sida sigani hairam khre mathangi prediction amana 2023 da achoba economic crisis amo oigadori prithibi chupna masi ki crisis ase matam sangda laigani mi wanagani adu oirabati tasengna America gi economic collapse oidoribra maduge maramna dollar gi mamal hantagiduna prithibi gi mi khuding sen thum wagadoribra haiduna magi prediction asibu analysis tawba kangbu singna kanna analysis tawri kinari economic recession oirabati mi sing thabak phanglaroi rozi roti nahi hai haibadu thokani Nostradamus na piramba yamna sathiba prediction amana madudi 2023 da New World Order establish oikhagani sini masibu angle ke adage asumna khanari education medical politics ase Illuminati haina leiba kanglu asina makoina pamba maikai de puba haugani sini
ꯏꯐꯣꯡ ꯐꯣꯡꯅ ꯃꯈꯣꯏ ꯊꯣꯔꯛꯂꯣꯏ but ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯅ꯭ꯌꯨ ꯋꯥꯔꯜꯗ ꯑꯣꯔꯗꯔꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯧꯁꯨ ꯍꯧꯔꯦ ꯁꯤꯅꯤ ꯅ꯭ꯌꯨ ꯋꯥꯔꯜꯗ ꯑꯣꯔꯗꯔꯒꯤ ꯄꯥꯟꯗꯝ ꯈꯔ ꯂꯩ ꯙꯔꯃꯗ ꯊꯥꯖꯍꯟꯗꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤ ꯂꯤꯛꯅꯕ ꯍꯣꯠꯅꯕ ꯖꯤꯑꯣꯅꯤꯖꯝꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯀꯣꯛꯇ ꯊꯝꯅꯕ ꯂꯥꯛꯅꯔꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯛꯄꯗ ꯋꯥꯔꯜꯗꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯨ ꯃꯊꯛ ꯃꯈꯥ ꯈꯔ ꯑꯣꯟꯒꯅꯤ ꯑꯃꯦꯔꯤꯀꯥ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯗꯗꯨꯅ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯁꯤꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯤꯅꯤ ꯃꯔꯝꯗꯤ ꯅꯣꯁꯇ꯭ꯔꯥꯗꯥꯃꯁꯅ ꯍꯥꯏꯔꯝꯈ꯭ꯔꯦ ꯁꯨꯄꯔ ꯄꯥꯋꯔ ꯂꯩꯕꯥꯛ ꯑꯅꯤ ꯄꯨꯜꯂꯒ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯛ ꯊꯣꯡꯈꯤꯒꯅꯤ ꯍꯥꯏꯅ ꯅꯣꯁꯇ꯭ꯔꯥꯗꯥꯃꯁꯀꯤ ꯋꯥ ꯀꯌꯥ ꯆꯨꯝꯕ ꯌꯥꯎꯈ꯭ꯔꯦ ꯆꯨꯝꯗꯕꯁꯨ ꯀꯌꯥ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯉꯁꯤꯁꯨ ꯈꯟꯅ ꯇꯥꯅꯩ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕꯁꯤꯡꯅ ꯍꯥꯏ ꯃꯥꯅ ꯏꯔꯝꯈꯤꯕꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯆꯨꯝꯈꯤꯕꯗꯤ ꯁ꯭ꯂꯣꯛ ꯑꯃꯗꯨꯅꯤ ꯃꯗꯨꯒꯤ ꯁ꯭ꯂꯣꯛ ꯑꯗꯨꯗ ꯏꯔꯤ ꯌꯣꯠꯀꯤ ꯎꯆꯦꯛ ꯑꯅꯤ ꯄꯥꯏꯔꯛꯇꯨꯅ ꯇꯋꯥꯔ ꯑꯅꯤ ꯌꯥꯝꯅ ꯋꯥꯡꯂꯕ ꯄꯣꯠ ꯑꯃꯗ ꯊꯦꯡꯗꯨꯅ ꯀꯥꯏꯍꯟꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯇ꯭ꯋꯥꯏꯟ ꯇꯋꯥꯔ ꯑꯦꯇꯥꯛ ꯇꯧꯈꯤꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯁꯇ꯭ꯔꯥꯗꯥꯃꯁꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ 2023 ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡ ꯇꯥꯔꯤ ꯁꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ